10 days mo vacation period matong amuk na haunana school kanarakpani. Matam khara school kanadrabanina satra satri singdo group oina punsinaduna holidays manungda thokiba tawkiba awa nungai wari kaya amana amada share tawnaduna warem tharam kana tawna bohadari. Irikti mayam langliba do yawda ihei hainingdaba atan bagi mataw utuna last bench aduda matam tumina family grass side romgi ahangba bench sangduda amuksu tingak loni yengli. Iriki mataw do ubada magi friends singdusu mana lairiba last bench adomda loina sangsilakli. Moy mayam pulap hauraga sangsilakpada ubada iriksu angakpa phauna mahakto haibe inkatuna kari leire haina ingitawri. Simon do girls room da haife ingthakluraga irikta monsina hairi. Koino ahanba karakpa numisida mood off taisibo kay pendab leirage maram amadi leifam thoida. Ate atopa sananingai wari leitrabanina aingonda tarini ha. Nateda aduk larasu kanbino itawna wakat nuaitana leiraga aikhoina kamaina wathi taw haibano. Yare tabade yang ware adai dele foro nasak singdu yingde kaidano ma chakro chalo ngahak santi de lege. Hoida yengna ba ama leirabani na aikhoi budi kai yingingane ge natro mayam Rokina natle when I see your rasilebi mai thongi meaning aikhoi sakhangi natra marum singdusu mani hainaraga irikte yengduna loina nokseli. Mayamna nokpadu uraga irikti chanamaki sauna phukhawgotuna classroom dagi hathu thokri. Noklamba mayamdusu chapleptuna maya karaga yengna hori. Iriki asigumba maong matawsida Simon do isaw sauna magi sumaina makok chakpasidani ainane blood areke hagalaisi sagol natrangaisini rasidiba. Rokina mok ado mana sam saurisi yuhen bi laktabai natro as mathok maram khangma natida unarasu pakata khane unadrasu leiba ngamnadabagi maong amataw moise khangnaira nungsinera kyan amta tadreda moi thokpa haiduni kanade wathi dum tawsi. Samda yuhen bisu iskungel adamdagi taha chin bai chatpai tawna sangsilai. Iriksu mamanaba mayam marakdagi tholaktuna gate adugi nakal oirapna uparing hauriba adamda hangsit langduna leirambani. Masu yuhen wisanglakpada ubana mityeng amadi yuhenda thamlai. Yengliba mityeng adu harauna yengbasu nate sauna yengbasu nate isam chamna normal da yengba mityengni. Irikna yuhen ubagum yuhen bisu irikna leplaga leibadu ui adubu hanade amuk yengthoklude magi chafam thokpado adum tamin chatli. Matangsida trip science ki nupa amana yuhen bu kauri yuhen su maning hana yengthoktuna dabo kay leirage isan se uda kuire wari santaba kuire na sumkawbanida nungairibo nangbo khangdeda dabo wai haiba fatte nungairi haiduni adum panglei leirida. Dabodi kakasu thabak tawkhibadagi yam nungai kramale masakka mayam phasa thawame. Nangi ai thagat bise hauji faw halamdrine ha ngasi thagat bibai kay leiramo haibano. Isam chamna sanajariba anidugi waridu irik magi mafamdadi irang tawnaribra haina sukhalei. Matawdu uraga karigino khangda iriktu kala ira khambalira masa faw khangzada isaw sauna classroom adomda hathu parpar amu zakri. Irik na isaw sauna changkhibadu yuhen su udabadi nati adubu khangsinada saduna magi thokpa wari tawduna adum lehore. Iskungi bells khinglabada mapanda lairamba satri singdu masai classroom da sangsinakri. Ahanba peraki ojasu changlabada mathang manaw naina roll call koba amu hokri. Pumnaba asilosilabada class makha sathanaba amu hairi. Anauba chapter takpa hauchingei larik yaroktaba puroktaba sing napa oigera nupi oigera
ꯅꯁꯥꯅ ꯈꯪꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯁꯨ ꯑꯣꯖꯥꯗꯨꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯨꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯌꯨꯍꯦꯟꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯔꯤꯛꯇꯨ ꯌꯨꯍꯦꯟ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛꯇꯨ ꯌꯨꯍꯦꯟꯕꯤꯗ ꯁꯠ ꯂꯪꯁꯤꯜꯂꯝꯃꯒ ꯃꯥ ꯑꯣꯏꯅ ꯃꯄꯥꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯉꯛꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯣꯖꯥꯗꯨ ꯐꯥꯎ ꯏꯔꯤꯛꯇ ꯉꯛꯅ ꯌꯦꯡꯍꯧꯔꯤ꯫ ꯃꯣꯏ ꯃꯁꯥ ꯂꯥꯏꯔꯤꯛ ꯑꯣꯏꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯕꯅ ꯑꯁꯦꯡꯕ ꯀꯅꯥꯒꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯅꯗꯤ ꯑꯣꯖꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯥꯅ ꯇꯥꯛꯀꯗꯧꯔꯤꯕ ꯆꯦꯞꯇꯔ ꯑꯗꯨꯗ ꯑꯣꯏꯅ ꯃꯥ ꯌꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯏꯔꯤꯛꯅ ꯂꯥꯏꯔꯤꯛꯇꯨ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯂꯕꯅꯤꯅ ꯌꯨꯍꯦꯟꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯃꯨꯛ ꯐꯝꯊꯕꯗ ꯇꯥꯔꯦ꯫ ꯃꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯃꯇꯥ ꯂꯥꯏꯖꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯪꯂꯛꯏ, ꯀꯩꯅꯣ ꯅꯪꯒꯤ ꯏꯔꯤꯛꯀꯗꯤ ꯅꯣꯡꯃꯇ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯎꯗꯦ, ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯔꯤꯛꯅ ꯀꯃꯥꯏꯅ ꯂꯧꯔꯝꯃꯤꯅꯣ? ꯅꯠꯇ꯭ꯔꯒ ꯅꯣꯏꯅꯤ ꯇ꯭ꯌꯨꯁꯟ ꯃꯐꯝꯒ ꯄꯨꯟꯕ꯭ꯔꯕ? ꯌꯨꯍꯦꯟꯗꯨ ꯏꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯤꯠ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ, ꯈꯪꯗꯦ ꯀꯅꯥꯒꯤ ꯂꯥꯏꯔꯤꯛꯅꯣ, ꯃꯥꯒ ꯑꯩꯒ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯨ ꯂꯩꯇꯦ, ꯇꯤꯟꯁꯨ ꯇꯤꯟꯅꯗꯦ꯫ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯔꯤꯛꯀꯤ ꯃꯐꯝꯗ ꯌꯥꯎꯔꯤꯕ? ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯀꯅꯥꯝꯇꯗ ꯄꯤꯗꯦ, ꯌꯨꯝꯗ ꯂꯩꯍꯧꯏ, ꯄꯨꯔꯛꯄ ꯀꯥꯎꯕꯅꯤ꯫ ꯍꯥ, ꯑꯗꯨꯗꯤ ꯏꯔꯤꯛꯅ ꯄꯤꯔꯝꯃꯤꯗꯣ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯥꯔꯦ? ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯤꯔꯝꯃꯒ ꯊꯣꯛꯈ꯭ꯔꯤꯗꯤ? ꯃꯀꯣꯛ ꯆꯥꯛꯄꯅꯤ, ꯑꯣꯟꯁꯤꯟꯅꯧꯅꯣ, ꯃꯤꯔꯣꯜ ꯊꯨꯡꯗꯕꯅꯤ, ꯃꯊꯟꯗ ꯄꯪꯁꯥꯎꯗ ꯁꯥꯎꯕꯅꯤ꯫ ꯍꯦ, ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯃꯀꯣꯛ ꯈꯔ ꯆꯥꯛꯆꯔꯁꯨ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩꯗꯨꯗꯤ, ꯑꯣꯖꯥꯅꯁꯨ ꯏꯔꯤꯛꯀꯤ ꯃꯇꯧ ꯇꯝꯖꯧꯅ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯝꯖꯕꯩ ꯇꯥꯏꯞꯇ, ꯃꯥꯏ ꯂꯥꯏꯔꯤꯛꯀ ꯄꯥꯕꯤꯗꯧꯕ ꯃꯤꯒꯤ ꯇꯥꯏꯞꯇ꯫ ꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯗꯨ ꯏꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯂꯥꯏꯔꯤꯛꯇ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯩ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯕꯅ ꯁꯨꯇꯤ ꯃꯇꯝꯁꯨ ꯑꯣꯏꯔꯤ꯫ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯍꯩ ꯃꯥꯏꯀꯩ ꯃꯊꯪ ꯃꯊꯪ ꯄꯥꯡꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯒ ꯌꯨꯍꯦꯟꯒꯁꯨ ꯋꯥꯔꯤ ꯇꯧ ꯇꯧꯗꯅ ꯊꯣꯛꯂꯛꯂꯤ꯫ ꯂꯥꯏꯖ, ꯑꯩ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯈꯔ ꯁꯤꯡꯀꯠꯍꯧꯗ꯭ꯔꯦ, ꯅꯪ ꯂꯩꯔꯗꯤ ꯑꯝꯇ ꯂꯧꯒꯦ꯫ ꯀꯥꯏꯗꯩꯅꯣꯗ, ꯅꯪꯉꯣꯟꯗꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯏ, ꯅꯪꯗꯤ ꯈꯔ ꯈꯛ ꯋꯥꯠꯄꯅꯤ, ꯑꯩꯗꯤꯅꯦ ꯑꯌꯥꯝꯕꯩ ꯁꯔꯨꯛ ꯑꯝꯇ ꯇꯧꯗ꯭ꯔꯤ꯫ ꯑꯁ, ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯆꯥꯡ ꯅꯥꯏꯅ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤꯅ ꯚꯥꯞ ꯃꯦꯜꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯦ, ꯀꯅꯥꯗ ꯍꯪꯅꯤ? ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ, ꯅꯣꯏ ꯏꯔꯤꯛ ꯂꯩꯁꯤꯗꯤ, ꯀꯩꯝ ꯋꯥꯔꯨꯅꯨ, ꯃꯉꯣꯟꯗꯅꯦ ꯂꯣꯏ ꯂꯩꯔꯝꯅꯤ꯫ ꯏꯔꯤꯛ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯂꯛꯏ, ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯝꯇ ꯄꯤꯔꯨꯁꯦ꯫ ꯆꯠꯂꯝꯃꯅꯤꯍꯦ, ꯌꯥꯔꯦ ꯀꯣꯟꯅ ꯑꯗꯨꯝ ꯄꯤꯔꯣ꯫ ꯑꯁ, ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕꯁꯦ ꯑꯩꯒꯤ ꯕꯦꯒ ꯃꯥꯡꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯅ ꯀꯨꯏꯅ ꯍꯥꯞꯅꯤꯡꯗꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕꯥ꯫ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨ ꯏꯔꯤꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯅ ꯒꯦꯠꯔꯣꯝꯗ ꯁꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯏꯔꯤꯛꯁꯨ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯁꯥꯏꯃꯟꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜꯗꯨ ꯏꯜꯂꯒ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯨꯍꯦꯟꯁꯨ ꯏꯔꯤꯛꯀꯤ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯏꯅꯩ꯫ ꯉꯥꯏꯈꯣ, ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯖꯈꯣ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯁꯥꯏꯃꯟ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯇꯨꯡ ꯍꯟꯅ ꯌꯨꯍꯦꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯔꯤꯛꯇꯤ ꯇꯨꯡ ꯍꯟꯅꯁꯨ ꯌꯦꯡꯂꯛꯇ ꯁꯥꯏꯀꯜꯗꯨ ꯏꯜꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯌꯥꯡꯅ ꯒꯝ ꯒꯝ ꯆꯠꯈꯠꯈ꯭ꯔꯦ꯫ ꯏꯔꯤꯛꯀꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟ ꯁꯥꯎꯅꯤꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯏꯔꯤꯛꯀꯤ ꯃꯅꯝꯗ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯐꯥꯎꯗ ꯏꯔꯤꯛꯇꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯁꯥꯎꯔꯤꯔ ꯀꯔꯤꯅꯣ, ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁꯥꯏꯃꯟꯗ ꯐꯥꯎ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯕꯤ ꯁꯥꯏꯀꯜꯗꯨ ꯑꯔꯣꯏꯕꯤꯗ ꯀꯟꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯌꯨꯍꯦꯟꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯕꯅ ꯀꯞꯂꯤ ꯀꯞꯂꯤ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯇꯨꯅ ꯃꯥꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯏꯖꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯁꯥꯏꯃꯟꯒ ꯂꯥꯏꯖꯒꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗꯅ ꯌꯦꯡꯅꯍꯧꯔꯤ꯫ ꯌꯨꯍꯦꯟꯅ ꯍꯨꯟꯇꯣꯛꯑꯝꯕ ꯏꯔꯤꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯂꯥꯏꯖꯅ ꯈꯨꯖꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯁꯥꯏꯃꯟꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯒ ꯃꯥꯁꯨ ꯌꯨꯍꯦꯟꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈ꯭ꯔꯦ꯫ 5 days ꯃꯇꯨꯡꯅꯤ꯫ ꯉꯁꯤꯗꯤ ꯌꯨꯍꯦꯟꯗꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯗꯒꯤ ꯏꯔꯤꯛꯇ ꯃꯦꯁꯦꯖ ꯊꯥꯔꯒ ꯍꯪꯕꯗ ꯇꯥꯔꯦ꯫ ꯋꯥꯆꯞ ꯅꯝꯕꯔꯗꯤ ꯄꯤꯅꯗꯕꯅꯤꯅ ꯑꯦꯐꯕꯤꯗ ꯑꯣꯏꯅ ꯃꯦꯁꯦꯖꯇꯨ ꯊꯥꯖꯤꯜꯂꯤ꯫ ꯑꯣꯏ,
Minute khara kanaraga Iriki reply lai. Kainamino. Iriki message reply du ubada. Yuhen mi mathanta machinda sorry. Huh. Manadi marak the message tam tharaga. Aina ngasi kak thaba sida. Kainamino kai so hairi. Karim nariba kaido eramale. Machinda muram sa sondana message tu makhadam tari. Tuesday ni. Nakokcha abanina numit pao khangna maroine. Mrs. Harry say kay kanaba lawgi haino. Reply sitang ubada yuhendo koidok biri thit pa haidu oiri. Masinga tam thoga message to iri. Kanaba lawgi habanate. Nangondagi kanaba lawfam sulaiti. Nangna khangba khara nangonda hange dawni. Iriksu yuhena mangonda hangning basi karino khangba maramna. Yuheni yahodaba practical singado photo copy raga mayek sing AV messenger adada tharaga AV oibanina mayek sing budi kharawale WhatsApp number piyo su adamnina upai liti namitu lauthoga adam selo Yuheni pura mata amani mage pamba si phanglabanina makhata na irikta message tharudre tharakliba practical singado oina singat pahukri irik so do mangaire Yuhen bigi magun chapchana khangbanina masu amu makhata na message to thaziludre angakbani masigi nfanapi anigi matausi nfana sutandi napi mana suhandi makhoi anisi marupki relationship ni haina tarai khanbasu yaroi mari amata lainaroi haibasu yaroi unabu khuding saunarabasu onsinaduna wari saba yadrabasu mapan thongdu uthokta Thamoy ani tangdi khangnana yam chetpa mari amadi adumak leiri khangloi kanana so khangloi phanak kana thijinduna so kana amatana khangmangamloi thamoy ani khak asina natana kana su khangloi mathangi namita so hanagi matawgum satra satri mayam do school kana rakli school kare ini haiduna lai su paduna leigi khanba satradi amata yaude makhoi gi thokpa koilang laga le trip karabani haidana ozaga mawa lawi banate oza singna phusai ni haibagi akiba amatta fauda masa gi aningba apamba kusirasi loina tawnari irikso magi hainabi oiriba upareng hauriba domda ingna chingna famdana kaigumba novel ama padana leiri getlomda kana changlakpano haina Mangak tu hek nongkhalakpa mapachana yuhendu nahan maga wari tawkiba science ki nupadu galoinana maya hi gatana punna changminari madu ubada irikto ngasidi tasengna sauningba haibudu oiramale phamlambade fu hogatkhre aduga classroom da hathu amuk changkhraga magi school bag to puthokduna mapana ta amuk thokli Cycle khamba madudagi magi cycle du ithokduna Canada su hane inglamda getlomda adam thokre iriki matawdu bobo su hobanina yuhenda onsinduna hangli asina pase arts ki topardu natro mani khidar jano isaw sawa malida khana chena baga yawbuzala as makok chakpa mini kanamtana kemta haitrasu mathanda maksawdu sawbani Larik pamandana makokcha yoramni kaino aisibo daparna makokcha adi waham gaidro yare nabo magi wari sanabasa aidum kokjai swadi le forasi yuhendo mapan thongda asumna dongdong haidoktuna irik bungang cherabasu karino kamdobuno amata khangdana irik na class yaungdabi mayum hankiba sida karino haifam khangdana nungaitaba amadi adumak phauri Adabu mayamangdadi kaisu khandaba sana irik busidaba ngangcheba lepte yari khai thengnaba mipum khudingda iriki afataba sanin sajanba wahai kaya ama puthokduna irika loinaruno tinaruno haina mayamda tatana hairi gari gi katana leptabana namitugi class sing adusu mathang manaw naina chathari maithongda irik po hainadaba ulabasu Thamoy nungdadi iriki damak wabigano haibasi yadabanina irik na hek toina phamba first bench ki corner aduda huranduna tamina yengli irik yaudabagini haisira class da fazna attention piba ngamdre
Yuhendu ngasidi ozana taklibadu tadaba makai magi thokpa amada mangduna lei. Tumin iriki benchta yengbasu lepte. Asum tawdana hapta amasu mapung phana haujingkhre. Tasengna iriksu school adum lakhidre. Irik na mangonda warokre haiba sikhalubada Yuhen bisu khanjiluraga mapuni nusiba haibadu oire. Love relation gi oiba matangsi nakal amaramda tongana thamkhraga nongmate school lepkani khangdaba masa nungaitra fawbada class sangnai yaujaba aja singa made school sigi mai purakadoriba satra amabu mana maram ohelaga school karaktaba sidani Yuhengi mapukningna hena nusiba nungaitaba phawriba hapta ama irikna school karaktaba sida kaigi karaktrino haina ma kanadasu hanglude hangi khalabasu thauna fana hangluba ngamde mathanda adum propukta aga khangjabani adaba mangasidi ikai khangdabi amagi saklo lauduna ikaina laija da onsindana hangi laija kainamta hangi Yuhengi matawda laija su chingarap tawna hangu kaino irikto kaidaw khrajano hapta ama phari school laktaba nangna do hanga ani se ai khangabane adu kai kilakchino haidi ai su khangdi Simon hoidi khangnamgani moida hangusira Yuhendo Simon hagi manakta changduna hangdi hangningbani adubu amuksu ikaiba phawduna hangagumse haibagi matanda mangaktu tapna hairi laijasu Yuhengi thamoina kari pamli haibasi khangbanina Yuhengi maning thungjanaba makhut paiduna chingkhalaga Simon hoina lairiba domda sangselai itha thajadana nupi aniduna makhoigi nakta changlakpada ubada Simon ngakjanana laija kai lerage irik school actress kaigino noi khangnabro Simon do Yuhengi da hairap karemnabagi miyeng ama yenglaga laroi exam numito oina lakne habani ha adudi kaige ho school sida mabu nungshibida ba miyam lairi aduna lakpai kara mal ado exam haise hantang mali test ki exam siniko karamba exam no haidi khangde exam numita khaktang lakani de hairi khangde da laija irik do mathai khara nungai taba somali school sida ta haidaba uhaidaba khara su ui haibra gaino yam haibani Simon na kuchiko tuna nganglibasi mangondane haiba Yuhen masu khangjabana mamaya maraktuda kuina leithaba ngamdre kapningbadu khangjilaga class ta muchangkhri laijasu Yuhengi tungda inakhri nupa mayamdasu noklaga lehori Yuhendo roomda changlaktuna mi leilete haibasi kekshu khaludana school bag aduda mamai dop sandana kapkhri laijasu Yuhen bibu themlei Yuhen kakono se miro yengnari kaigi kapino Yuhen do piandaba hen mankibana irikta wakatningba mayamdo masada wakatpadi ngamdrabanina ngasidi arotpo wafum kaya ama kapli laijada oina wakalei ai magonda school akanu haikide class yaunu so haikide exam ko idrakanda mane school laktri se hayang mak nema kanda ai honda tai nage khan banatra kai gina mana ibo siam no sidri se ai na fada saurasu honda dia samna tawdabani adabu made matam pumna makta ai honda singna duna tale ai mama honda kai haikige bagi mina na baina kai ehen matawdana usitabane aina yai haidana ma aingonda usitaban lawe ai su school law mahana ngam ki badi yar ai suma boy site mangonda singna gani si hairaga thamoi taksi suna pena amuk hi kapi laijaso osana ukhidra haina so pakhana kamaina themgani haibasu khangda darang chatuna lei ramda da lairiba students singadusu kari wari no haidi khangdabanina itha thajada Yuhen bina kapliba adubu ingangak na yengne moy masel karino kamdabano haina sirol sa tawne
Yuhensu maringzing khabi napi ama oibana haido amba wa ngakna masu numitudagi school lakhidri September 18 2021 manlegi oiba exam ahoba numituni daune yarisu Erika Yuhen gado room amatada amu bunna daminari Erikna boy side ki third bench da fami aduga Yuhena girl side ki second bench da fami Erikna ubada Yuhen do ngasidi hanaga manade masando isok sok thana ui adubu kai yu paile wahang amade su hang bangamde mana maning thangna famba haidu oirabanina Yuhen gi fibam do adum yengdaga le exam timing se yaurabada Ozana question amade answer inaba paper sing piraklabada satra mayamdo masa masagi khangzabida iba hunakre adabu Yuhende kaisu iba ngamda makokta pairaga adam laikre Yuhengi matangduda ozada supakana Yuhen nasado ka hena nungai tradi yumda fazana pothawra chalo ai principal da hainaragi lao miss yumda handraso ai ngahaktang rest loke aduga ithanta oiraso ai amu ijage asamna hainaringi tanjasida Erikdu sauna magi answer paper do sagairamaga mapanda hatu thokri Eriki matangduda ozan pidusu ngahaktang duda darang cheli kedore hainasu hangba nanghaudre matangduda Yuhendi hena nangaitaba haidu oiri masadu ngahak rest piraga makhatana exam do igi khanbani adubu Erikna yaudravada masu masa nungaitre haiduna exam do adum yaukhidre Zamloirabada laizaga Yuhen gado thokminari Erikda ngasai sir principal na kaukhibani khara phubiram daw mali kaino Erikna khalisibo singnabane ma aingonda adum singnaraga leibane haujisu singnari paper sagaiga dabo oiradi laktrasu toke haide mata mangnabane aza singda tension hapnabane Erikti ada famaga laridu changuse Yuhen mi sauningna Eriki manakta probab sangsinduna aingoda sineraga kaigi answer paper sagairino Eriktu kai sukamdabe hagatuna chitpa hawi Yuhen pendana exam da fail oiraga aingoda tainage khaliro Erikto chatna mamai dilai thorakta asamna hairami aina answer paper sagaibaga nangna exam pidabaga kaishu mari lenade Eriki wahaisida Yuhendo makhatana kaishu haibadi ngamjahauda mathanda porpok saktuna lehawi chatkiba Erikta mamit khana su yengli Eriki wahaisida Yuhendo makhatana kaishu haibadi ngamjahauda mathanda porpok saktuna lehawi chatkiba Erikta mamit khana su yengli hanade khare yanadanaga leibaga ngasigi namit asidaidi makhoi ani amuk hana kauna khidre Erikna abida message khara tharakpa dusu tharakhidre school da toina khanaba dusu tawkhidre Yuhena Erik pusidaraga wangangba dusu lepre kaigumba ama khangdaba matamda Erikta he hangba dusu Yuhen bi hangkhidre tasengna lapnaba haidu oikre adabu mapan thongda lapnarage khalasu thamoi anina de yaningdaba phauri hena naksinau haina thamoina insindaba sunate matang matam chadabana insaliba thamoigi warolsu amana amada phongdoknaba adumak ngamkhidre chaliba khongsat ki tangkak cheliba gari ki katana leptabana yaning tha amadagi naken tha amadagi yaning tha tungja kaya hokre thodok kaya chatkre awanungai afafata wari kaya ama matamgi irol nungda tawthakibaga loinana ngasidi chahi ani mapung phana hausingkhri after 2 years inga ingelgi mangau thibi akanbi nongju sukhraba matung senglaba atiyana masak masu thokna ngan thoirakpa irang pubi akanbi ingagi nongju kizana mayomgi mapanta masa dubok tasena lotuna leirambi chekla kayana amato aina haunadana sangu paithoknarakpa yenglubada mifam hongningdaba ing chikna ningthina fajaraba namit haibado ngasidi oirari
Yuhen sunga sidi college ni hak chaluraba matung bazar romda amu haidarakpani. Atay atopa tabak lehubagi tapda masado hopi su tawi. Posay khara label oraduna hatu amuk tholakpada kanagumba amada khangting thingzali. Makhuta pairamba poche mayamdo makhanta loina takri. Yuhen da thingzilakliba napa adusu ithak thakana. Oh, sorry. Si hairaga tariba Yuhen gi posay singdo mana oina khunjanbi. Khunjan baloraduna Yuhen da yengkhalakpa mapa jana Yuhen su napa adada yenglui. Ani do ngahakti michane. Second kharadi wala ngamata hainada tamina laini. Miko kharagi tung napa do mamonoktana. Yuhen be nangariba. Ole pungon onkri. Oiramdre mahaki hanagi irik. School uniform da khaktama ukiba irikto ngasidi formal dress na laitingduna aduki matik masanankri 11-12 da sikiba managi sanabol adusu yaramdre pitak tawba maithong adusu mapung pharamli kharamu kiba kusu adusu hainingai lektana ngokthokpa haidu airami ikang kiba sawan adusu mapung mari phana buk laurami Laitre, masada, awat pa amata laitre. Aduki matik su phazarami. Loinana, sauraga talayba magi maithong adusu. Hauzikti, mamon minokna, mahol sindana layramli. Itha thazadana oiriba matawsida, Yuhen di irikta munna yengduna laikre. Irikso, amuka hanjina. Yuhen bi. Nungairi. Minute mangamtang kaithopi ba yagadra yamchin bro hoy yai si haina raga ani do mananakpa garden amada janglatuna punna faminari angang oiringai matamga hojikadi khenabasi khar leba maramna unaba khuding khanakibado ngasidi amana amada ikoi koina duna ikaina raga leire tasena hairabada ahong ba haibasi ainang khaktangi oibe yaroi Mipung kuding gini, irik na honglam liba asigum, Yuhendi, ahong balay trabara. Karigi layroy. Itian-tian na kakiba ang mubumasamado, ngasidi manam yaw na sangdun layramli. Kazayda kukiba, dimpal maso, hena may lana kuto na layramli. Napa mabong awhan gi kanbanara. Matam amada, aki amaw yaw sa dabi mahagto. Ngasidi, matam gi matong ina, karakeba haydo na layramli. Jamna laikiba matamdasu mahaw amaga loinana ichamna adumak phazaki hauzik su mangaire aki amaw khara hapsin ba sigisu kethokli ba siga adum chana ba sangda hena phazaba haibado oiduna layramli nupi manade haudokpa ngamlaroi khangbana irik na oina wa hudori nangsiko madam se haukiba khangaude nangsu engonda sauri ni haidana adum kaurakidre aisu kauning na nangna chairakadra khanbana kauba ngamkidre JF ki exam ahoba namitasu wish amadi piningkibani aduba adum ngamkidre araiba namitasu kainarasi haina haiba phau ngamkidre adubo JF exam ki result da nangna 20 position takibadumadi ai sathina harauki ayamba matamda Nangai school da khana kibado ningsing laga aigi awa pothabagi macha amasu oiri kaidamai thina rakadagi khana ngaibane adubu ngasidi isorgi thoksidagi nang ai amuk thingnare iriki warol asi thamnaba matung Yuhen bisu thamogi warol kha tamlakli aidi saude nangonda sungsaw khidi waro wastu laiti aisu nangonda kauning tabadi nate adubu napi oirabana ai kaubudi ngamkidre exam loiraba matung nanga pau phawna na bohanaki adubu nangi number select tabana ai upai lekhide ebi deso message ke ama thaki reply di phangkide IG da phawba nangi nameng search tawduna thiki fake account me am tholokpanina madaso fail oike ikai khangdabi oibanina
ꯂꯥꯏꯖꯗ ꯐꯥꯎꯕ ꯅꯪꯒꯤ ꯅꯝꯕꯔ ꯍꯪꯉꯤ ꯃꯉꯣꯟꯗꯁꯨ ꯂꯩꯔꯝꯗꯦ ꯑꯇꯩꯗ ꯍꯪꯒꯦ ꯈꯟꯕꯁꯨ ꯏꯀꯥꯏꯃꯟꯕꯅ ꯑꯩ ꯍꯪꯕ ꯉꯝꯈꯤꯗꯦ ꯏꯔꯤꯛꯇꯣ ꯑꯗꯨꯃꯛ ꯃꯃꯣꯟ ꯅꯣꯛꯅ ꯑꯩ ꯐꯣꯟ ꯑꯃ ꯁꯤꯜꯂꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯦꯕꯤꯒꯤ ꯄꯥꯁꯋꯥꯔꯗꯇꯣ ꯀꯥꯎꯈꯤꯗꯅ ꯑꯗꯨꯝ ꯄꯥꯏꯈꯤꯗ꯭ꯔꯦ ꯑꯥꯏꯖꯤꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯄꯥꯏꯔꯛꯇꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯏꯗꯦꯗ ꯑꯗꯣ ꯉꯁꯤꯁꯨ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯕꯤꯔꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯀꯩꯒꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯍꯪꯕ ꯄꯛꯆꯗ꯭ꯔꯦ ꯑꯩꯅ ꯑꯣꯏꯅ ꯅꯪꯒꯤ ꯅꯝꯕꯔ ꯍꯪꯒꯗꯕꯅꯤ ꯏꯔꯤꯛꯇꯣ ꯃꯩꯊꯧ ꯃꯀꯥ ꯂꯥꯝꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯎꯔꯒ ꯉꯥꯡꯅꯤꯡꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯗꯨꯅ ꯑꯇꯩ ꯀꯅꯥꯁꯨ ꯌꯥꯎꯗ ꯅꯪ ꯑꯩ ꯈꯛꯇꯪ ꯇꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯁꯨ ꯁꯥꯎꯔꯝꯃꯣꯏ ꯉꯥꯡꯁꯨ ꯉꯥꯡꯂꯝꯃꯣꯏ ꯃꯔꯝꯗꯤ ꯌꯨꯍꯦꯟꯕꯤ ꯏꯀꯥꯏꯅ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯩꯗꯒꯤ ꯑꯣꯏꯅꯤꯡꯕꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯗ ꯂꯩꯔꯕꯗꯤ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕꯤ ꯃꯌꯥꯝꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯕ ꯉꯝꯗꯦ ꯑꯗꯨꯒꯤꯅꯤ ꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯌꯨꯍꯦꯟꯗꯨ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯈꯟꯕ ꯑꯁꯤꯒꯨꯝ ꯅꯪꯗꯤ ꯑꯩꯕꯨ ꯈꯟꯕꯤꯗꯕ꯭ꯔꯥ ꯅꯪꯒꯤꯗꯃꯛ ꯈꯜꯂꯝꯗ꯭ꯔꯕꯗꯤ ꯅꯪꯅ ꯐꯅ ꯁꯥꯎꯅꯕ ꯁꯤꯜꯂꯁꯨ ꯑꯩ ꯁꯥꯎꯔꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯆꯤꯟꯕꯥꯟꯗ ꯑꯄꯟꯕ ꯊꯝꯗ ꯈꯪꯉꯥꯏ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯅꯨꯄꯤ ꯃꯥꯁꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯌꯥꯎꯅ ꯏꯀꯥꯏꯈ꯭ꯔ ꯃꯥꯜꯂꯤ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯖꯗ ꯐꯠ ꯍꯥꯏꯈꯤ ꯃꯥꯁꯨ ꯊꯦꯡꯉꯦ ꯆꯠꯂꯁꯤꯔꯥ ꯑꯩꯒꯤ ꯇꯧꯁꯤ ꯍꯩꯅꯗꯕ ꯐꯥꯎꯕ꯭ꯔꯥ ꯉꯁꯤꯈꯛ ꯊꯦꯡꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯕ꯭ꯔꯥ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯅꯪꯅ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯣ ꯑꯩ ꯏꯀꯥꯏꯌꯦ ꯅꯪꯒꯤ ꯃꯥꯡꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗꯦ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯇꯟꯖꯥꯁꯦ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯈꯪꯕ ꯇꯟꯖꯥ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯥꯏꯍꯧꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯗ꯭ꯔꯥ ꯂꯥꯜꯂꯤ ꯂꯥꯟꯗꯦ ꯋꯥꯔꯧꯏ ꯋꯥꯔꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯂꯥꯞꯅ ꯊꯝꯈ꯭ꯔꯁꯤ ꯁꯤ ꯍꯥꯏꯔꯒ ꯌꯨꯍꯦꯟꯗꯣ ꯌꯥꯝ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯍꯦꯟꯅ ꯃꯉꯛꯇꯨ ꯂꯨꯞꯊꯈ꯭ꯔꯤ ꯃꯃꯥꯏ ꯃꯆꯥꯗꯨꯁꯨ ꯏꯀꯥꯏ ꯈꯥꯡꯕꯗ ꯉꯥꯡꯁꯤꯜꯂꯦ ꯃꯇꯥꯡꯁꯤꯗ ꯏꯔꯤꯛꯁꯨ ꯐꯥꯒꯤ ꯃꯆꯥ ꯑꯃ ꯇꯧꯁꯤꯜꯂꯛꯏ ꯀꯩꯒꯤꯅꯣ ꯃꯇꯝ ꯑꯃꯗꯗꯤ ꯊꯧꯅꯥ ꯌꯥꯝ ꯐꯈ꯭ꯔꯒ ꯉꯁꯤꯅ ꯅꯣꯟꯊꯔ ꯈꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯦ ꯀꯥꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯅꯔꯤꯔꯣ ꯑꯁ ꯑꯣꯏꯅꯕ ꯅꯠꯇꯦ ꯏꯀꯥꯏꯕꯅꯤ